Manipur gi atei maphamsingdadi houkhraba building as learning aid BALA Project Bishnupur District tasu ahanba oina Manipur leingakki Education Law and Legislative Affairs Minister Thounaojam Basantakumar na Phoijing Primary School Phoijing Makha ngasi houkhrre BALA Project houdokpa tharam gamari leidena Minister Thounaojam Basantakumar na phongdokibada leingakki akaknaba senfam leibana education chakwadamba sel hekta thadaraga semgat sagatpa khudaki apamba thonganba ngamdragasu hanagi leijariba building sing asida angangsingna lakningna bamawongda semjin sajillaga thawai yawba hengatnaba khongjangамani masida school gi walda angangsingna pamgadaba yengningadaba poster kaya balagi volunteer oza singna yekle masina school gi fajabasu hengathalli amate angangsinggi pukning nungai handuna school lakpagi changsu hengane paumi singna hangba wahangi paukhumda minister na Makha takibada Manipur gi chief minister in biren gi liching Makha da palibalenga kasina kanna honabadagi lanai school gumna leingakki school singsu mairoi sing enrollment tawrakpa si chada kuntra yawrakle amate pass tawbagi changsu hengalakle Makha tana leingakna mairoi khudimak lairik tamba tokhidana ba amate loina pass tawhanaba afaba miyoi amamam oina ba leingakna kana meeting changli haiki 31 September 2022 sida apagi government of Manipur under the leadership of Honorable Chief Minister Shri N. Biren Singh kana Department of Education Schools na koi initiative ama koi anobo ina koi lokachabani hairibe initiative se koi gi lairiba school sing sida koi gi infrastructure development gi adugumba funds awar pa leiba oirgasu अखोगी अरैबा लेजबा अखोगी ओजासिंगी डेडिकेशन अदगी डिपार्टमेंट की अखोगी डायरेक्टर मयाम से तानरगा कोई स्कूल सिंग से कितंग लिफ्ट तौनबा मोइसे कितंग कलरफुल ओइनबा कितंग छात्र सिंगदा अट्रैक्टिव ओइनबा तुमा अखोगी ओजासिंगी वॉलंटरी ओइबा टीम अमा लेजै मसिगी टीम जी ममिंग दि बाला कोई बाला स्टैंड्स फॉर बी बिल्डिंग ए एस एल learning A8 adu building se learning gi oina akoina siznaba haibata re building sida hazaba class 1 gi halang dana akoi gi pictures moi gi lesson du mari lainaba yega angang sing sida lairik tagi tambada na taba akoi gi building sina su akoi gi learning aid ohenba